Manipur Manungda Manipur Wahai Thaba Yaroi Hairagadi Governor Ajay Kumar Bhalla Oiriba Governor Asi Karam State ki Governor no haina Amuco ki President NANDO LUWANG na phongdokre mahakna makatana hai Siroi Lily Festival ga mari lainana pau lawba satkiba paumi singna tongba Manipur State Transport MST bus da Manipur haiba wahai amadi MN Thaba registration number asi khumjinba natraga muthatraga di satpa yaroi haina maharejimena athingba pirakiba thodok ado Indian Constitution bu khongaunabani thokliba thodok asigi daita pumnamak Manipur Governor Security Advisor Chief Secretary amadi Manipur Police DGP na pugadabani Manipur gi Governor Ajay Kumar Bhalla na oirakliba fiba masi sabsana khangdrabadi Governor oina leibagi wahantok karino paumi singna tongduna satkiba bus amada athingba piba haibasi yamna leibak masa tadaba thong amani Maramaduna Governor Ajay Kumar Bhalla Masana Kangna Manipur Thadok Satkiba Natraga Governor from the resign Taugadabani Natragana Thaudok Aduda Senari Singh Governor Gi Maikeri Sabsana Action Lokat Pagaloinana Matungda Amuk Hana Tauhalaroi Haina Miam the Lale Hijagadabani Haina Mahak the Makatano Fundoki.